अहानबदे यमना मरुओइबा अपडेट खरा क्वा कैथल 360 दगी लखचरके हाइरिबो पाव असि ट्रांसलेशन ओइबा पावनी ngasi Ccpur dagi kangpokpi chatpada none dagi gari amata sanghandre ban tawsinkhre hauzik sangji dagi ekhoi amuk halakadore mana sumaina tawra agadi ekhoina kari tawraga phagadabage haibado kuki gi lusingba singna khanabiro gari tani nipan muk halakadore none lalaga sangba yadre ekhoi gi lambi sing sumaina loina Thingjin Krabadi ekhoi kari tawbo yai haibado khannabiro hairiba post asi video amadagi translation tawba pauni nupi ga himinaba video singi matangda Karnataka DGP suspend tawkre nupi ga amarumga na taicha da fibam da laiminaba utpa magi video ga amarum ningthokaba numita social media da paksana sandoraki badagi Karnataka Director General of Police Civil Rights Enforcement K Ramachandra Rao suspend tawkre verify tawdaba clipsing aduna mahak magi office oiramba yaba adogi manungda nupi sing aduga laiminaba uli Rauna government servant amana tawfam thoktaba akampet ki mawngda thabak tawki amasung government ta kok sali haina mahaki suspension order aduda haki Rao gilichet adu rules thugaibani haina state government lawre haina official order aduda haki adu moinama K Ramachandra Rao na magi mathakta siriba marasing adu yakidi amasung madu semjin sajinba amasung minambani haki aihak thamoi soi mase puma semjinba amasung minamba amani video adu loinamak minambani haina Karnataka Home Minister G Prameswar gi yumgi mapanda pawmising da mahang haki Magi poktabi machanupi actor Rania Rao na goal smuggling gidamak chathok chasin tawbada mahang na tengbangki haina su mahang mamangda miwata khrabani machanupi adu haukiba chahida airport ta fakibani wathok adu dagi Karnataka State Police Housing and Infrastructure Development Corporation gi chairman amasung managing director oikiba Rao March ta compulsory leave ta thakibani house ta nuclear khulai gi chaitheng fangloi dawba ka leiramkhre America President sing ilaifam ama oriba White House ki building manung da nuclear khulai gi chaitheng fangloi dawba ka ama yamna lona thupna leiramkhre hari chahi 35 gi matungda ka aronba ka si lei haiba khangba ngamlakhibani report asagi matugina 1941 da Japan na chatharakiba Pearl Harbor gi attack adugi matungda matam adugi America gi President Franklin D Roosevelt na White House ta aronba bunker ama sanabgi yathang pikibani ka adugi mathakta anawa ka ama sakri adubu aronba bunker sigi matangda di miyamda phongdoktana lakhibani adubu Trump na aronba bunker adu thugai handuna anawa bunker ama sanaba yathang pikre bunker si emergency gi matamda official singna leinabani hari gi hanagi ningthau Reja Pallavina Ayatollah da warning tawkre Iran gi hanagi ningthau Reja Pallavina Supreme Leader Ayatollah Khamenei da Nazigi mawongda ihoroi singi mathakta thabak chathabagi dama warning tawrikre hari report asigi matungina Iran gi Supreme Leader Ayatollah Khamenei da phongna irakiba letter aduda ningthau Reja Pallavina handak Iran gi miyam haukiba iho asida security force season aduna action lokhatpaga loina nongmai kapada punna miyoi lising taragani thoimuk hatkre hainaribani adubu official oiba pawgi matung inadi iho asida punna ihoroi lising manga hena secret asibasing asugi marakta Iran gi security chamnga rom su yawi hari report asigi matungina Iran gi Supreme Leader ne hariba Ayatollah Khamenei na ihoroi singbu yamna tamchina Nazi gi matawgum hatkibasi yamna laibak thibani Iran gi micham yambu yamna kuina Ayatollah Khamenei gi lengang na namsenduna thamba yaroi haina su phongdurakibani ningsingba yabadi Iran da poche gi mamal kham thengna tangkhalakhiba amadi Iran gi currency dollar ga yengnarubada ka hena sokjalakhiba aduna maram oiraga koisaunaraba laibasigi miyamna ihorokibani ihoroi sing aduna Ayatollah gi lengak pamde Iran da Reza Pahlavi gi lengak lakpa pamne haibana chingma demand kaya tawraduna ihokibani Sam Mikhal gi mangoina na ticket tanaba singna Congress ta yomkhre Assembly Mikhal pangthokadaroba Assam da mapung oiba opposition party Congress ki ticket fangnaba yomsinnarakre ningthokaba numit fawbada miyoi chahum lomna party ticket ama fangnabagi damak makhoi gi application sing tharakre masi Congress party ki damak nomagi manungda khwaidai wangba record nei makhoi gi application form sing pisillakhraba sing adugi manungda MLA oiriba kayamarum amasung senior Congress luchingba kayamarum yauri lebabu pon numita application thazin bagi roiba numini Assam Pradesh Congress Committee APCC Treasurer Hema Hari Peguna hojik fawbada tongan ba constituency sing gidamak ticket pamba 600 hemana application sing thagalakre haiki makhoi gi application sing thagalakhraba sing gi manungda hanagi minister Pranati Fukan MLA Singh Wajef Ali Chaudhary Pradeep Sarkar amasung Abdul Water Khandakar hanagi MLA Rose Lina Thirki amasung senior Congress luchingba sing Benunath Gopal Sharma Utpal Gogoi Dif Bayan Ajoy Gogoi amasung Manoranjan Boragohen Yauri atai luchingba sing da Pallavi Saikia Bidisha Nigo Palaksi Das Rutul Kalatya Ratul Patwari Luit Kumar Burman Tridif Burman Tanjil Hussain
Mohsil Khan amasung Jairul Islam yauri member 136 leiba Assam Assembly Mikhal Kerala Tamil Nadu Puducherry amasung West Bengal ga loinana mathang tha kharagi manungda pangthoklaba yai haukiba chayolda senior observer sing amasung state leader sing ga loinana Assam Assembly Mikhal gi matangda makok thongba Congress luchingba singna Maruoiba lalongi mifam ama pangthokre mifam adu Delhi da Congress President Malik Arjun Kharge gi Tara Rajaji Mark residence ta pangthokhibani Maduda Hanagi Party Chief Rahul Gandhi Saruyaki Hariba Mifam Aduda AICC General Secretary Organization KC Venugopal Assam Congress President Gaurav Gogoi Party ki AICC General In Charge Jitendra Singha Danatana Congress Senior Observer Singh Bhupesh Baghel amasung DK Sibakumar su Saruyaki haukiba thangna na tam ani BJP na lengak paibadagi tholakhraba Assam da Congress na muhanna lengaki sakti paina bahonari America harau hannabagi damang Pakistan gi luchingba singna Sudan gi Muslim Furuf ki miyoi sing hatpagi proxy warda yausin ba hokre report America harau hannabagi damang Pakistan gi luchingba singna Sudan gi Muslim Furuf ki miyoi sing hatpagi proxy warda yausin ba hokre haina report amana phongdoragli matam pumbada Musalman gi Yaifanaba amadi ala haiduna lauduna leiriba Pakistan gi luchingba singna America harau hannabagi damak Sudan da leiriba Muslim Furuf sing hatpada yausilagani tabada pumna angak pupongna kre Middle East ki manung chana leiriba leibak singna mapung oina Saudi Arabia Turkey amadi ate atopa Muslim leibak singna thawong ase matau karamna chathagadoribano haibigi matangda wahang hangba haurakre Sudan gi Abdel Fattah al Burhan gi luching makhada leiriba lainga kilanmi sing amadi Muhammad Hamdan gi Hamati Galo na luchingba Lanmi Rapid Support Forces RSF ki marakta haukiba chahi kayagi mamangdagi lan sokna duna lakhibani lan asida mara legjudraba micham kayagi thawai mangduna laklei ningsing bayabadi Sudan gi government asi Saudi Arabia na sawgatuna lakhibani adubu chairak asida Sudan da lakliba ahongba kaya asidagi UAE leibang na Sudan gi government military gi mayokta lan thengnariba RSF hariba khulai paiba lup asida mapung fana sawgalakhibani loyana Pakistan hariba leiba asina Sulan gi khulai yonsinduna Muslim Furuf ki miyoi sing hana bahona bada inot hapsilakhibani hauze Pakistan hariba leiba asida fighter jet yonsina ba thaurang pumnamak paikhat pa hokre report asagi matungina Sudan da Pakistan na China gi mateng lauduna sariba fighter jet JF-17 charangna $1 billion for rongi yona bagi matang da wari sanaba loikre loina Pakistan da fighter jet JF-17 Sudan da yon ba khakna thona makoina sariba mayai oina chawa land sizinaba drone sing su yona ba hona khibani Pakistan na chathariba kulai yon bagi thaba asida Saudi Arabia na saugatuna sulakhibani Pakistan gi thawong asina maram oiraga Sudan da misi minagi chang amuka hena hengalagani hari fighter jet ki lamda America dagi Russia na mangjil thaduna chatpa ngamli America na fighter jet F-35 saduna malemgi oina khwaidagi advance oiraba fighter jet makhoi gi manakta lai haidina mukcharabasu tasengna makti fighter jet ki lamda khumang chausin badi Russia na henduna chatli haina report amana phongdoragli report asagi matungina fighter jet sabagi lamda Russia ga changdam ningai malemda topa leiba amata leitri hauzik fawda malemda leiriba khwaidagi advance oire hariba fighter jet sing asi 5 super generation ki fighter jet sing ni America gi F-35 hariba fighter jet asishu 5 super generation ki fighter jet makhal amani loinana Russia gi Su-57 hariba fighter jet asishu 5 super generation gi stealth fighter jet amani Aerospace Forces ki report asagi matung inna Russia gi Su-57 gi makhada leiba fighter jet Su-30 asi technology gi lamda yamna advance oiba 4 super generation gi fighter jet singni adu fighter jet ase atopa malam gi leibak sing da leiriba fighter jet sing dagi advance oiraba fighter jet makhal amani loinana America gi F-15 Eagle gi mayang Russia na Su-30 asi puthorakhibani loinana Russia na Su-27 UV fighter jet mai pangna puthokraba matungda amuk Su-30 si saba horakhibani kumza 1917 gi matamda Russia na Su gi fighter jet sing design tawduna mari suba generation gi thakta saba gi thabak chatharakhibani fighter jet ki matangda yamna kupna nainariba expert sing na phongdorokpagi matung ina Russia gi fighter jet Su-30 SM asi matamadu gi malem gi khwaidagi advance oiba digital flight control navigation system amadi Avionics technology na chingba yawba makhal gi fighter jet singni loinana hariba Russia na puthorokliba Su-30 SM fighter jet makhal asi pungda kilometer 2120 lom yangba matik me leraba fighter jet singni loinana Russia na khwaidagi advance oiba fighter jet Su-57 amu puthoklakhibani madugi matungda hojik America na China Japan France na chingba leibak singda 6 super generation ki fighter jet sanabagi thorang paikhatpa gum Russia da su paikhatpa hukre haidi pandagi huralakpa gari taruk fagale Delhi police na tanaba gari huranba amasu fare police control room na ngasi numidang thorokpa cherol amada mapan gi state singdagi huralaga pusilakpa gari taruk police na chathaba operation da Churachandpur amasung Imphal West district dagi recover tawre gari sing asi ICICI
Lombard Insurance Company gi maching amasung technical support ka loidina fagatpani fagalaba gari sing adu mathau taba thabak sing chathanaba mari leinaba police station sing da khusinakre hari amaram da Delhi police ki crime branch na requisition torokpadagi police amasung CRPF ki team amana interstate vehicle threat racket maruoina chenabani haiba MD Juma Khan kuntragamapan kauba yaripok Vishnu nahadagi mioi amasu fare hari ramda KCP ani fare tha sigi taragani panda Assam gi Kamrup Metro gi Udayan Pat gi KCP taibangan gi kedar ani fare makoi ani Manipur da puraklagani hari